आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Rajesh sigi miyamna amot akai sing turelda langthokpagi mahutta manak nakpada leiba dustbin sing da hapsinbagi hainabi lainaba Mukhyamantri na appeal tawri Manipur COVID-19 na nabagi sang yamna hantharuraba matungda khanghuduna amuk hengalaktuna nauna miyoi 19 positive oiba thengnare amasung COVID-19 laichat mapung phana lakshina naba kendra gi Griha Mantraloyna chana kanglona ma thokre Laibak asida COVID-19 gi laichat amu hana sandorakli basigi yenglaga section buat pagi thawong sing tokpina ba haijari tangai fadaba section thorang sing ngakna satpaga loinana sahini phumanga gi mathak talaiba miyoi khudingmak sungsoi choidana vaccine kap thokpiyu yumdagi hekcha thokpada face mask uppiyu mi amaga gi marakta phut taruk lapna leibiyu maimit amadi taru tanana hamdoktuna thambiyu haujik mapungoiba pau Mukhyamantri Nongthom Birena ngarang Imphal West ki lamdengda Mahut Department ki makada paikit kiba Waste to Energy Plan video conferencing ki khutang da sangakre plan asi PPP model da Mahut MSPDCL amasung Innovative Eco Care Private Limited and Thermotech System Limited ki marakta paikit pani Tharmodu da wangang da Mukhyamantri na hai asiguma makal ki project asi paikit pa malengo in ahan bani Raja sigi environmental so saiting piriba mod akai sing mafam sana lotion mangamna naba project ama sangaba si yamna apaba khongthangni masida saruk yariba department sing amari company gi miyoi singna project asi bu thabuk hobu yana naba honakiba sing amadi lamdenge koibda laiba miyamna piriba cooperation bu Mukhyamantri na thagat pa phongdokki project asi da nongmada solid waste stone chamagi changda lotion mangamngani miyamna mod akai sing turelda langthokpagi muhutta manak nakpada laiba dustbin sing da hapsinbagi haina bilaina nabasu Mukhyamantri na appeal tawri Ayushman Bharat Pradhan Mantri Jan Arogya Yojana gi makhada Raja sigi oina kana phongomye sing khangdokna bagi stakeholders sing mifamama ngarang Imphal gi chingmarong da laiba classic grande da pangthokre thoromadu da saruk yaraduna Mukhyamantri gi advisor health Dr Sapum Ranjan MLA na hai scheme asina mapung oina khungangi lamda laiba myo sing da chauna kana piri Thoromadu da Health and Family Welfare gi Principal Secretary Bumlunmang Bolnam amadi makok thongba official kaya sarukya ki Manipur gi tongan be issue singi matang da kendra gi lusingba sing da taksiluna bagi damak Manipur Democratic Alliance ki convener M Tombina lusingba mi marina sab mi hut kangbu ama ngarang New Delhi da satkre mi hut kangbu sina Shiv Sena gi makok thongbu lusingba sing amadi kendra gi mantri kaya ga unaduna tongan be issue kaya gi matang da wari sanagani hairi Mari Suba Mega Blood Donation Camp ama ngarang Kumbi College ta pangthokre Indian Red Cross Society Bishnupur Branch Kumbi College ki NSS unit amasung tongan be NGO singa khutsam naduna sinba blood donation camp da mi nimpurom na I dan tawki Manipur hau ke opung kunmari da COVID kena wo case tarahondoi thengna bagaloina na apun positive case ki masing lising kunma pan sohum yankini to isure rajgi COVID-19 command control room na ngarang numidawanam thokpa cherola ma da hai nauna positive oikyo musing adugi manung da tara amana general population dagini aduga ahum amana Central Armed Police Force dagini General population dagi miyosing adugi manung da Imphal West dagi mari Imphal East Thobal Bishnupur Kakching amadi Senapati Ukhul dagi amamamnei Haukyo pung kunmari da COVID positive oiba mi amata sikibagi paulaite hariba mata masigi manungda mi ani nawa phaduna discharge toki masiga loinana laina asidagi nawa fakiba mi apun masing lesing kuni pan samapan kunthra manga sure nawa pharpugi sang sa da marputra ni pan dasmik manga taret ni haujik active case ni phumari lairi tabiriba pawasi Akashvani Imphal dagini COVID-19 laichat mapung phana lakshina naba kendra gi Griha Mantraloy na sana kanglo na mathokre sana kanglo la si mathang thagi amadagi kunthra phaw chanagani COVID-19 gi anawa case sing lebak asigi mafum khara da hengalak leba si yenglaga rajya masung union territory singna test track amadi treat ki protocol ngakna chalhangadabani masig mathakta COVID-19 gi appropriate behavior ngakna chalhan bagaloina na tika thabagi thabak su khumang yangsin hangadabani sarkar gi hukum singa si ngakna chanana bagi damang amasung laichat asibu lakshina na bagi damang Griha Mantraloy na thokpa SOP ngakna chatpa tangai phade Mantraloy na hai test track treat protocol ga mari lainana RT-PCR test masing yamdana tawong phum singda chada homputara gi mathakta hena tawnu basu hairi
Face mask uppa khut sa ningthijana hamba amasung mi amaga gi marakta social distancing sana kanglon ngakna salhanna ba rajya amasung union territory singna administrative action yauna fine singlong na ba thok pahit kadabani rajya amasung union territory singi phibam yanglaga district natraga subdivision natraga ward level da local restriction thamna ba hanagadabani adungmanmak rajya amaga gi marakta mi chatpa mari pot puthok pusin tawbo gi thabakta dia thingba lairoi masigi damak tongan ba e permit lobagi darkar laite Sahini pumanga gi mathakta laiba mipum khodimak mathang thagi amadagi covid ki tika ka pahorgani New Delhi da kendra gi mantri mandal gi mipum lorba tungda pangmising da wangang bada information masung broadcasting mantri Prakash Javadekar na hai tika thaba yarba mipum khodimak khudakta register torga tika thadokna bohana biu mahak na hai covid 19 dagi amata ngairba pam ngakthokna pambai ti tika thadokpani Lebag sida hidak marang kaina lairi haradana mahak na hai hokyo pung kunmarida mioi lak kuntrani to hena covid 19 gi tika thaki Bharat amasung England gi match hongi nongoma sana cricket ki ahan match Bharat na run homputaruk te thoire ngarang Pune da sana ki match da hana batting to ki Bharat na over yang khida wicket manga turaga run chohum tara taret loki madugi pakhum da England na over ni funi toy ball amada wicket pum namak turaga run sani yang khai ma thoi loki aniswa match tha si kuntaruk ta sanagani Pradhanmantri Narendra Modi na lebak asigi amadi mapalam da leiba miyamda mahake pukningi wa phongdokpa man ki baat thoram Akashbani na thasi kunipa na sandokani masi thagi na sandokpa radio program asigi humputara manga suba tangkakni thoram asiga mari lena na Pradhanmantri na miyamda makhoi wakholo na madi mot phongdorok na bahairi miyamna namo app natraga mygov open forum da makhoi wakhalon sing phongdokpa yagani Imphal ngasi phonga paukse sing maroyo pauksing da ma haujik Wahengbam Rajesh leire Rajesh Thagasari Kiran. Imphal ngasi phongba pause singda maruina phonariba pausingdi High Court of Manipur linkakibagi nipan chuba kumon thorom pangthokiba amasung thorom duda Mukhyamantri na phongdokiba wafam Sangai Express Manipuri Manipur Mail Morning Bell gi ahan be headline tori pawasi huyelan pawda ani suba headline tore Lamdeng West to Energy Plant Mukhyamantri Nongthomam Biren ngarang sangakiba amasung thorom duda mahangna phongdokiba wafam sing Isel Express ki ahan be headline tori pawasi pongnafam Imphal Free Press amasung sanaleba kina ani suba headline tore Okram Henry gi civil writ petition ngasi Supreme Court na lokhatuna khanaragani haiba pauna huyelan paw amasung sanaleba ki ahan be headline tori pawasi Isel Express kina ani suba headline tore Chief Minister na chair lauduna emergency mi phampang toktuna state asida isingi awaba mayok nariba asi khanakri haiba pauna ireiba ki ahan be headline tori Singda dangi isingi level kudong thiningai thakta hanthakibadagi Imphal tampakta ising phangdabagi kudong chadaba chawna mayok nagadori haiba paw asina Imphal Free Press ki ahan be headline tore Loktak Park ki phumdi dagi ethanol thawk sungnaba honari ising phangdabagi alarming stage lakpadagi miyamda committee semduna yengsinba hawre haibasna naharogi thokdangda banner headline tawduna fongle Covid ki laicet hengalappadagi raiza sida anoba case tarahumdoi thengnare haibasna People's Chronicles ke ahan be headline tori Yambem Biren amasung Wahengbam Samarjiki mathakta NIA na sarsi thangakre haiba pauna pongnafangi ahan be headline aduga People's Chronicle gina ani suba headline tori Haukiba asoiba sing amuk anna hanjindaba haiba NSCN IM gi wapamna Sangai Express English ki ahan be headline tori Manipur nungai hansi hairabadi lainga ki posting haraw na lobiu minister da wanom batopiu haiba mantri letpau hauki ki wapamna ireiba ki ani suba headline tori KSO na Mars kuntaruk amasung kuntreta Manipur ban kaukre haiba pauna Sangai Express Manipuri Morning Bell amasung Sangai Express English ki ani suba headline tori Imphal ngasi phongba pause singda phongnariba atei pausingdi Rims ki mahiroi Sanaton atopa misi gi matangda wakat khongjang changsinba Scheduled Tribe Demand Committee ki khongjang UPSC na loba men parika haidokpa Manipur University ki campus da mai sakhiba Sandel District Hospital da Trauma Care Center ama hangdokhiba na chingba sing asini Kiran Thagachari Rajesh Loisilakpada COVID-19 gi ngakthongnanaba face mask uppa phut taruk lapnana laiba khut samadi mai mit taru tanana thamba haiba asam thong ahum singa satpinaba amu hananing singjari aroibada maruyo pau amu hanna raja sig miyamna amod akai sing turela langthokpagi muhurta manak nakpada laiba dustbin sing hapsin bagi hanebi lainanaba mukhyamantri na appeal chauri Manipur da COVID-19 na nabag sang yamna hantaru rama matungda khanghoduna mu hengalaktuna naungnomi tarahomdoi positive oiba thangnare amasung COVID-19 laichet mapung phan laksina na ba kendra grih mantraloina chana kanglona ma thokre pauloi jare